Maswara WhatsApp group na haukibo October gi tarik 15 da More Muslim basti da yum 19 Meina Chakkhibagi Thoudokta Awaba Taraba Emungsinda group Asigi member Singna Amadi Meyamdagi donation tawduna khaijinarakpa sale tengbangkre group asina matam kayagi mamangdagi awa ana Taraba miyoi Amadi mahaulang pokna Awaba nanghalaba Emungsinda tengbangbugi thabak chathaduna lakhibagi makha chatharakpo oina tengbangbaduda sale oina lupa lakh aniga lising 33 Awaba Taraba imung manunggi miyoi singda kutsinaki Thoudokta victim singbu yengsiliba Manipur Muslim Council More dasu Maswara WhatsApp group ki maiki degi sel oina lupa lising 15 su mateng toramki asegum laba Thoudokta mateng tawgani haina mateng panglakhiba member singbu group asigi maiki degi thagatpa fongdorakli loinana matung tabadasu Daramagi khetna bathamdana awa ana mahaulang pokna awaba nanghalaba singda group asina mateng tawba yaba sing tawkhigani amadi group asigi member singnasu mateng torakani haibagi thajaba thamli haiba wafam group asina fongdorakli